Image wag the main tabire simbu yunam Anuradha Devi nai kono no kurumjari. Housing maro eba pauda prevention early identification of development and disability habagi matangda orientation program bangthokre. All age daycare center amakasingda hangdokre. Hindi loan to compulsory ona tamangani lauthoki babu yaminda utuna signature campaign hangdokre. Ranana Defense Minister Rajnath Singh na warship anina si launch tokre. Housing pausanone bizari Relief Center for the Welfare of Differently Able Persons, Manipur na Rimski Department of Community Medicine, Manipur Image wag the main tabire simbu yunam Anuradha Devi nai kono no kurumjari. Housing maro eba pauda prevention early identification of development and disability habagi matangda orientation program bangthokre. All age daycare center amakasingda hangdokre. Hindi loan to compulsory ona tamangani lauthoki babu yaminda utuna signature campaign hangdokre. Ranana Defense Minister Rajnath Singh na warship anina si launch tokre. Housing pausanone bizari Relief Center for the Welfare of Differently Able Persons, Manipur na Rimski Department of Community Medicine, Manipur Sarkar ge State Commissioner for the Person with Disability ga kunna Kusamnaduna National Institute for Empowerment of Persons with Intellectual Disabilities NIEPID ge miyang makada chathagadaba Prevention Early Identification of Development and Disabilities ge Orientation Training Program ama ngasi Rimski Mini Auditorium da hodokre hodopagi tharamda Rimski Director Professor S Santana haikibada ngasi ke training program asi Dr. MSWS Singh oinadi yamna kanaba training ne masidagi nursing ge career daso chawna mateng oragani NIEPID ga Ministry of Social Justice and Empowerment Government of India na Rimsta Asigumba Training Program ba ama hangdok pirapa asi haininga leitana thagali loinana Asigumba Training Program asi matung daso pangthok pinaba so phongdokhe Tharamadada Rimski Din Academic Brazen Singh Akuijam State Commissioner for Persons with Disabilities Manipur TS Dilkumar Singh amadi NIEPID Secunderabad ke Assistant Professor Dr. Saik Yashind Sarif Clinical Psychology CRC Devanagari NIEPID Manipur State Coordinator na Tharomapo amadi akhanaba mitunglen aina saruyaki Manipur da ngasi COVID positive oiba mi thengna khide mi sebasu yaukide haukiba pum kumari da mioi chamakatara matoi COVID test tauki status ge oina COVID license samdorapode ke ngasi pawda punba mioi lakamalisen contratare chani contra COVID positive oikre positive oirapasangi manungda mioi lisangani ga chamakona laikhidre ngasi mioi ama naba phobodagi disas tauki Lecture Taret Foundation ta Punena lamdam asige Yaipa Tharangi damakta Paikalapa project ke manang chana kaksang maka laikai Choyo khonang khongda al oirabasinge ayu nungtin pothapam center all age daycare center amangasi hangdokre Kumsali sangani kumathoigi megitang tara-tareda COVID-19 amarambo oiduna laikhidrabi leichantari ke member angom ongbi Priyobal Leimabu ningsingduna ngasigi numita asida al oirabasinge ayu nungtin pothapam center all age daycare center asi ngasidagi hangdokpani hairi Center se hangdopage tharamda Padma Shri Award Moirang Temp Mukta Manina athoiba mitung Asangbam
Tababi Leimana Akanaba Mitung Amadi Leichen Taret Foundation ge Legal Advisor ODB Advocate Gitarani Takelambamna Thoromapu Oina Saruyaki. Tharongi Manung Channa Leikidaba Leichen Tareke member Angompo Ongbi Priyobal Leimagi Mapamda Ikai Kumnabu Utpo Oina Minute Ani Tumina Leptuna Awabasu Pungdoki. Athoiba mitung oikibe Padma Shri Mukta Manina Pungdokibada Ahalgi Matampo Oishilapa Haiba Asi Yumda Asum Leisilapana Madam Oiraga Potapam Kangdaba Aduki Sumatakta Masa Masu Singh Tabai Inkang Satongna Kiduna Wari Watai Sanapamsu Leitaduna Yamna Wana Lenari Asigum Laba Ahal Singhi Punduna Awan Nungai Pamba Awa Potapam Oinaba Leichal Tarina Simbiduna Lengaki Mating Amata Yaudana Ahan Singi Potapam Amakak Singda Sinbirakpa Sembirakpa Asi Yamna Apaba Kongtang Amani Pungdoke Kasida amato kasi asap ba dito mapamama ko yung kaso makoy na si Debbie na sawa o may paka ko ina kanya hay sa ina kasi ako yung kasida leba ang ibong galing si Bawarba kago na su apan sila lapilaga nungay na lebiyo makoy na su at anasin na biraga Musina sana, anarayan, unang magpipila ng Musina na bigyan hybrid as haso ay nasyawsali. Taromapugi Waram Piraduna Leichen Taret Foundation ge Legal Advisor ODB Advocate Gitarani Takalambamna Pundorakpada Hausik Miron ge Punsi Mahinga Hanaki Punsi Mahinga Yamna Chauna Kenabalakle Hausiki Larik Laishu Hyderabad Miron Singna Makoigi Tabak Jinba Hengalapa Mapalamgi Asoba Multi Company Singda Tabak Donarakpa Lengaki Asoba Official Oinarakpana Mapalamda Leiba Tarakpa Kaya Asidage Makoigi Imang Manunga Leminaraktaba Tamoigi Oiba Marijitna Leirabasu Physically Mating Pangbangan Laktaba Amadi Financially Mating Pangba Kakta Ngarapa Asina Ahlaman Singa Emotional Attachment Leiraktaba Yarokpa Asidage Ahlaman Singbo Karada Oirabasu Wakal Nuaina Wapothabam Oina Bagi Pandamda Ngasigi Daycare All Age Center Ase Hangdup Sabani Hana Pondoki Panbayai Leichen Taret Foundation Tapuni Ase Maru Oina Wakalon Manaba Association of Manipur Diaspora Punegi Nupi Member Tarina Punsinduna Kunagi Sotaraba Kanglup Maru Oina Tribal Area Nupi Amadi Angang Singi Kanglupu Awang Batakta Simkanaba Model Village Sanganaba Nupi Sangbo Ladik Laishu Henduna Entrepreneurship Henduna Self-Help Group Semduna Amadi Farming Skill Lehenduna Makoibo Ehenba Sakti Lehenaba Leadership Quality Lehenaba Sotaraba Kanglup Sangbo Hal at a Hygiene Lehenbaga Loinana Community Development Program Kia Pangtokpagi Pandam the Sangba Kibane Manipur Gisi Minister N. Birena Lusangba BJP ki lengang na sangsal kalakpa War on Drugs 2.0 asida BJP Manipur State na su mapungpana sagot bagaloina na drugs ke mayukta sangsalakpa kudingda sarugya gani haina BJP Manipur State ke Vice President C.I.S. Jidanandana ngasi kay sampat talaiba BJP Manipur State ke office na pangtopa pamisanga unabada pangdokre Mana hai sangsila iba khongjang asida BJP Manipur State na asepa phirepa ama loduna Lamdam Asidage Mayakaba drug Marupangna Mutanaba Honabada Achawa Todang Logani Pondoki Mana Makatarduna Hai Lamdamasi Matamamada drug trafficking Mapampa Amani Hanaramba Adu Hoseti drug Sumpam Manufacturer Amakweda Clay Masina Lamdamasibo Art and Culture Amadi Sporta Pure Iba Izat Adu Lekataba Haibudu Oide Masagi Mayokta BJP ki sarkar bo lusang liba Manipur ki Chief Minister and Birena haukiba chahi lisangani taratri dege hauduna sangsala iba war on drug asida ngasidi tongan ba puripsina mato oina jongthok narakle masigidamak haininga leitana thagapa phongdoi aikhoi puna mato oina tungi mirong gidamakta thaugai sing tominarasi Mang Hai Zoipur da Pangtokadariba BJP National Executive Meeting da Manipur Chief Minister N. Biren BJP National Executive Member T.S. Biswajit Amadi State Executive President S. Sarda Devi Sarugyaru Kadari Prime Minister Narendra Modi Home Minister Amit Shah Amadi BJP National President Amadi Maru Eba Miyoi Kaya Sarugyaru Kadariba Mipamp Alsida Lamdam Masige Draki Samesya ki Matangda Amadi Masige Mayokta
Manipur ki Chief Minister and Biren na local eba thaurangi matang na pamtungani. Drug trafficking oirambadagi ngasidi Manipur se drug manufacturing state aduga drug manufacturing state ki mathangda karamba drug opium ga mari lena drug singji drug manufacturing state oibagi yamna akoi gi lura ba yamna akoi gi laibak thininga oiba tanjama khak tai koi laile drug asina akoi puna makki miro asi manghan ri haibadu khak natna akoi gi lam akoi len akoi future mang pagi pigum maka akoi pure Chief Minister and Birenge War on Drugs campaign is adukamak oina lenga ke agency sing aduga luisang sing su amatak oina khusamna duna drug ke khudong thiba laksena ba aduga state asidege popi thaba mapung phana mutna ba honari State lenga ke Horticulture and Soil Conservation Department Manipur Organic Mission Agency Momaga khusamna duna popi thaba mapung phana mutna ba honabada choba thongdang yaduna khunja singi hingnana bagi alternative arrangement tongna ba honari Okun district ki Pekunda popi thabagi mahuta hingnana bagi damukta sunaba thabak pinaba department asina kul ase khangatuna ahamba oina thabak paikakadori department asegi official aduga momaga khusamdaduna thorang ase thabakta onthok nabaga mari lainana chatuna yengsangkre Pekungi chairman Monde Simrena hai popi thabana kunaidagi tungi mironda aduga naharon singda phate haiba Kanabadagi Fe Village Council na chahi kharige mamangdagi mafamdugi naha kharagaloinana makhoi ki area da popi pambi manghan bahoraki Haujik lairiba lengak asana award oina lupa lakh tara piraki hairaduna Mission for Integrative Development of Horticulture ge makada market set amasu sakhi Zuntha dagi apple chara thaba haunaba Chief Minister na honabiki momana beneficiary Chama group tara masak khangdok pibagi damak su mahna thagatki amadi makhoibu sogat pibagi damak department pu su thagakhi ukrul aduga kamjonggi department ki district officer leite hairaduna khubsorel koirengna yangsang khongsat aduda hai khunna asida haugadoriba scheme asi lupa lakh yankhai gini masi mai pangna ba honabada khunja punamuna sogapina ba haiki Popi amok hana thadana bagi namang matam-matamgi maru marang aduga sara singyaw na atay mating singpi gani haiki. Northeast State singda class 10 pawa Hindi loan pu compulsory oina tamhangani haina lauthokiba adugu yaningdaba utna Federation of Student Organization of Kanglei Park Fesokna ngasi Dem College campus ta signature campaign hodokre. Ngasi dagi hodokliba signature campaign adugi matangda Fesoki Education and Library Secretary Nangmaira Pump Rikes Mangangna Hai Manipur Yauna India ge Northeast State singda Hindi loan book class 10 power compulsory oina tamangani haina center na lawrakliba phireba aduge mayukta miyamge oiba khananana ba pangthoktuna miyamge warif lengak ta pisankhiba leire makatarakpa khongjangge sarukamba oina ngasi campaign chathabani amadi campaign asi new listing yangkhaina saruk Yahan Bakaloinana Prime Minister, Home Minister, Amadi Marilaina Basingda Thaduna, Laurakliba, Fideba Adu, Handungnaba, Kangalagani. Mana Makatarduna Hai, Manipuri loaned Nipan Suba Sadunda Chalabasu, Lengana, Ngapi Sembitri, Luinana loaned as a class second language Ama Oina, Lautopa Yarabasu, Lengana, Matokaba Topam Topa, Torang Amata, Paikabidana Lady. Asagamatanza asida ekoina ekoigi londa kananaba amade ekoigi purupa asibo kananaba changseleba khongjanga sida miyampun bana sadukya minese hana phondoki chatekiba signature campaign taduda college asige mahiroishina Hindi loan pu compulsory ohenbagi mayokta signature singtongdaki ekoi ngasi fesokna Dem College of Science ki campus ta ekoi signature campaign lama hongdokjabani hairiba campaign asida ekoina thamjariba pandamasi mipum miyoi lising yangkai henmana saruk yahanduna site ekoi khudiyek lawjaraba tungda yaningde haibagi khudiyek to lawjaraba tungda koigi Indian government da thajaduna hairiba Northeast ta Hindi class 10 phobo compulsory ohengani haibudu yaningde haibudu utkani hongdokjagani All Assam Manipuri Student Union Central Committee na Kulumdoi Suba Manipuri Identity Day Tauram ngasai saljagi Gandhi Bhavan da pangthokre
Bisnopriya Haidiba Puruba Asagi Mamangda Amadi Maningda Manipuri Wahi Napayaro Haina Adungai Inkumza Lisang Masamapan Marupudra Mapangi Tarataret Meda Emsuge Luching Makada Silsergi DC Office da Miam Thamzen K Khoirang Khoisau Naraba Miam Nanumid Aduda DC Office Tugai Ki Miyokya Aso Apanang Ki Kaisum Sangda Miyokya Leki Numid Asibo Manglam Saptage Hauna Manipuri Identity Day Haidunanga Se Pangtoke Emsuge Advisor Psychom Kamla Kantana Thoram Presaitoki Das Member Oina Ichema Amadi Arambaigi Editor Purit Sabamp Biramani Emsuge Ex-General Secretary Laisram Bir Kumar All Assam Manipuri Muslim Youth Front ke General Secretary Joe Rahman All Assam Manipuri Women Mairapaibe Coordination Committee ke President K Aruna Assam Manipuri Mairapaibe Apunbalu ke President Sanatoi Devi Nachingba Miyoi Kyana Dastapam ke Emsuge General Secretary Karambam Vikram Jinna Thaurong Ginunge Oiba Warol Biki Palen Gram Pansat ke Pradhan Mohammad Mukimuddingi Yumda Pangthokpa Mahak Masana sponsored Toba Tracksuit Yentopage Tharamda Pradhan Mohammad Mukimuddin Hai Haksang Phaba amasung nada yektaba punsi haiba pandamda kumsali sangane taratreta sora apunbagi chahi leisilaklaba Sanaroi Shingi Association Veteran Sport Association VSA Sora Asi Kaksing Jilla Parishad ki Upa Adhyaksha Mohammad Nazimuddin na President Oiduna Linkasakibani Association gi Sanaroi Shing Asi Impal da Pangthokadariba Sangai Trophy Haina Khangnariba Veteran Shingi Oiba Tournament Asida Sur Yagadariba Asigi Yanglaga Ngasi Mahaki Maikidagi Sponsor Tawduna Tracksuit Asi Yanthoksabani Makatarak Badasu Masamo Pava Nada Yektaba Kunai Amagidamak Mahaki Maikidagi Niangidama Anganba Mating Sung Pangsakigani Haina Pondoraki BSA Soragi Veteran Shingi Oiba Sulba Tournament Asi Hawdokibani I Isana Vice President when I was Japanese, Adugangasi 2022 gi Alexali was Hissigi Sangai Trophy Fal the Sanagadova BSA tournament the Sibu Nanganaki the Mokani Haidana I had decided citing of the Royal Kudoloina veterans in the Mukta Lex with the sea Kudol to Japani. Nipan Subanung Kumai Lisangani Kunitoi Manipuri Music Video Festival Lakleba Megitang Kunitoi da Kunung Mamang Leba Manipuri State Film Development Society Auditorium da Pangtolagani Haina Film Forum Manipur gi Chairman S Mangol Zamna Ngasilam Pel da Leba Film Forum Manipur gi Office da Pangtopa Pongmi Singa Unabada Pongdokre Hairiba Festival Pangtokadariba Numid Asida Jury Singna Kangalaba Nomini Singna Matam Sana Yorakadabani Karigumba Mangsungna Yorakpa Saduk Yabangamloi Dabana Pau Pibirak Tabasenge Award Kidamak Kanaroi Madam Asina Matam Sana Saduk Yabi Haina Pondoke Mangna Hai Mausa Lairambi Amadi Punsi Sintada Chal Artist Oidibi Guineabu Speech and Jury Award Amadi Jury Mansanta Award Kalle Haina Jury Singna Lautokle Hariba Festival Asida Special Jury Award Amadi Jury Manson Award Yauna Punna Award Taratare Lantokani Haina Pondoke. I quit the Sana Kanunda, I could under Tamzerisi, Numitsi the Karigumba, nomination Sangaba, artist sing Katrakanabumana, Epsenwerba, Yorantraba, Adurigi Ma, Yawakinamata Kuri, Kanazaroi. But I'm the Sweden Yopi Academy Habani, Adubu, Mio Bigi Kurumzadaba. Anai, Yawley, Manjona, Koida, I CMA, Tabir Laga, I nomination Sang the Yawi, I present with Maroi, I see condition and I will category, I do really acceptable. Moregi Ngamkai Wang the Leba Cookie Student Organization KSO More Block Obesta KSO Amadi More Youth Club MYC Anina Sinduna War on Drugs Kimatanga Press Meet Amangarang Pantokre. Taramatuda KSO More Block Amadi MYC ge Luching Basingna Pongi Singda Pongdorokibada Manipur Lengan Apakalagleba War on Drugs 2.0 Bo Mapung Pana Sagulagani Hana Pondoke KSO More Block is an Secretary David Na Makatana Pondokibada Lengan Apakaliba War on Drugs 2.0 Bo Miamna Aranba
lambironda pusanbigano miyamna hairiba hiram asida puna sawi minesi haina appeal tawrakli amaramda su mori youth club MYC ge president Philip K Khongsaina lengana paikhatliba 2.0 ge war on drugs bo miyamna puna sawi minesi haiba wapung ke asu khongdoki. We like to put a very brief press note today. That is, More CSO, especially KSO, More and MYC have always stand against drugs abuse and trafficking in our district and town. We have done many campaigns against drugs abuse in the town. So we also welcome the present government War on Drugs 2.0 campaign, as we have been fighting against drugs abuse for the betterment of our society. We appeal to all public not to use this or misinterpret this campaign for any political purpose. We appeal to all for support in this fight against drugs abuse. Nupi Singbo Armed Forces ta changnanabagi career counseling lecture program ba amangasi Imphal West District ke Komlakhong village da Assam Rifles Lockdown Battalion IGAR sar ke miyang makhada sinana pangthokre lecture program aduda Indian Armed Forces da changbada physical academic requirements sing amasung Armed Forces ke official ama oina changbada tungan ba kenaba processing aduge matang da sandona takhe lecture program pa adu loira batungda wahang pawon gi thoram amasu pangthoktuna sadukya khiba nipi macha singna hanglakpa wahang sangi pa khompi khi Mumbai Dalaiba Majagon Docks Limited MDL da ngasi Defense Minister Rajnath Singh na Indian Navy ge frontline warship ani Surat amasung Udaygiri da launch tawkre Indian Navy na Atma Nirvarata Maikai da changsilakliba adubu Minister Rajnath athagapa phongdokhe Surat warship asi P-15V class ke Marisuba guided missile destroyer ne aduga Udaygiri na P-17A class ke Anishuba still frigate ne Thoromaduda Minister Rajnath na haikibada Atma ni Bharatara meng thamduna lebak asigi maritime capability bo hena mapangang kankanaba gamina tawgani haikiba adu pangthokpani lebak asina saba jahaz sing amadi submarine singna self reliance oidaduna Navy na paikhaleba thabak singbo minister na thagakhi COVID light laksin nabani haina North Korea na tawriba thong singbo United Nations na chakchin wa bikre lebak atugi vaccine kaptriba miyamda laichat adu sandurakta naba lebak sin bathungna leader Kim Jong Un na lockdown thamsin ki miyambo akanba rule gi makada naitam thamle travel desu athingba thamle nomagi changdaba yadraba polam sing phangnanaba honabada miyamna owaba mayungnari haina United Nations Right Office ke wahang loi Liz Trozel na haiki mana makhata na haiki bada COVID light langsin naba thabak paikhabada international human rights law gi makhada tawgadabane Housing Arabada Maro Iba Pau Amane Pizari Prevention Early Identification of Developmental Disability Habagi Matangda Orientation Program Bangtokre All Age Daycare Center Amakasingda Hangdokre Hindi loan to compulsory on at Mangani Lautoki Babu Yaminda Utuna signature campaign Hangdokre Renana Defense Minister Rajnath Singh warship Aninasi launch Tokre Image PAODAM ngasagide matanga sedaloichari meng tabiri basangbo amuka hana kurum jari